mayambu khurumjari handaki episode aspiring candidate 2017 gi akhoi thorom asta yengbi punam putram oxiri loina akhoi sandok soriba aspiring candidate 2017 simoro in manipur da akhoi lakadruba 2017 gi mikhalda candidate sing asina kari wakhlon da mikhal thena gadrum no musum khoi apamba makhoi wakhlon makhoi idea punam akhoi praja myam sing da khangnabai pandam da sandok saba dung program ni ngasi akhoi na una zagadruba aspiring candidate si akhoi 30 long SC gi BJP aspiring candidate Muhammad Lucky Ahmad Putaram Oksari. Lucky Ahmad si akogi Manipur gi ihana hanba akogi Muslim Chief Minister oibiramba adu ani suna ngasi bawda Muslim Chief Minister laitriba Muhammad Alimuddin gi masunupani adu maksi MA Sociology ni meritagi pass torokpani aduga mak hoji BJP gi special invitee executive member oibadana tana RTI cell gi akogi co-convener su oiri ahamuktada akogi human rights cell gi co-convener su oiri Lucky di aham khangjani si mingsu Lucky yam kawbani daw ya ga sumale adu khangjani ofam si family background ai akogi ipu duna Chief Minister ahamba oirambadagi factors na politics na join torokra natraga social factors na join torokra natraga atopa kari factors na insil akanda rajniti da khongda ge na khanbi rakhibano masi ahanba maktada ai isamak aina rajniti gi lamsida sapsana involve torokbadi aina after graduation loiraba matungda matamduda rajniti gi Kendra gi affairs eduda tangai phadana yaudaba yadabdagi aina master tamba du tokthlaga aina rajniti di involve torki den amana hariba 2000 election atuda sapsani involve torabagi matungda makha tabo aina hariba election adu loishalaba matungda ai larik adu sapsana amak makha tana hariba master asi loidaba yade haiduna masida aina thamjaning lebadi hariba rajniti asi aina graduation loiba matam asida aigi sada apamba ma phaurakhi matamda aigi father ipu na 1948 gi up to 74 gi mikhal up to 80 gi mikhal phoba thengna rakhraba haibadi tam nipalak asida tarela kakhi adubu laibak thibadi aroiba tam adu mikhal maithi ki loinana aigi father na makhata na 1985 tagi up to last 2012 phoba thengnarak pasida aina sai aina master tamluba adu tangai phadana akoi gi lairiba han na toramba rajniti gi mayol aduda hangan yenguraga sabchana lairiba train asida miyangba loinarakpa mayam amasung aina hariba 1998 aduda agi kendra gi paga amasung agi family ga loinarakpa mayam adugi marakta ai london nadana mayam close oina adugi phajaba mariama aigi laijarake maduda aina aigi isada phaurakba adu tangai phadana aigi larik asisu master asi tangai phadana matamabda darkar lakani aduna ai loidaba yati haiduna tangai phadana loisanki then after in the year 2002 maduda election ama 2000 gi tamadu mapung phana chat khitre hariba 2002 dagi amuk handuna up to still ai hariba rajniti sida haibadi 2007 amasung 12 aduda sapchana full time oina ai involve tor khiloina ai hojiksu full time hariba rajniti gi khongthang asida ai share tawraga miyamgi amasung state asigi amasung kendra gi amasung akoi community da maruina lilongda aina thengnajarakpada mamang thakta hangatna yeng luba matamda aina khoi kendra sida last 2 decades asida thengnariba lilongi maruina lilong asida matau karamna rajniti gi meuchingna matam gi kariba meuchingna lilong asida yengliba amasung hiram khudimakta paikhalakpa matamda machu taraktaba amasung miyamna thengnariba chamesa haibadi social issue mayam singchi aina hariba rajniti asida involve torokpa matamda miyamgi okhalon pendaba kholaw mayam amasung lilongna hana leirameba structure adudagi ahongbasi iuraktaba masigumba mayam sida ai matam chana ai tangai phadana aigi mamangda ai father na election asi 1985 dagi contest torokpani adubu system moina miyam ga loinarakpa matamduda aina tanja ama hojik BJP gi party asi national
party asi hauji India na lengak tu na phajaba sasan ma torok ba sida ai gi full time tung koina su future miyang ga ai sagona duna laigani social gi miyang gi pen da ba mayam aduda aina miyam marak da dumana gather to minaraga aina matang asi decision lakhalakbani ki amana takip si ahmada ipu gi hakta tagi political family political background lai re adagi father su akogi rasinti da akogi mikhal thengna khare adagi ipu chief minister orame plus masi matata lilong kendra gi oi film akogi successive MLA mayam singduna or minister mayam singduna lilong represent to singduna lilongi oi film singda praja gi expectation du yo da thabak to bi to mayam du punjala kanda ani sina factor se punjala kanda hojiki national party or BJP ma gi wakhlon ideology phajawasi khala kanda BJP da sangjibani haba ofum jita piri yam nunga jai wakhlon do yam phajare rajiti khongda ba yare ndi khanje adu laibak pha ba hagadra thi ba hagadra Long Kendra say one of the most aspiring BJP candidate level Kendra the Nipan du Trani Twitter do in a Taze, Sekharudin Sumwang, the aspiring candidates of the Bitans are Losagre. Hiramas the peak of the Amakatangina, Lucky Amat, Mingudi Lucky Oiko, Lucky Oi Bardu, Oi Views, Oi Tamzage. Although in case Pangren Kalasikamaione, BJP took be data. Masi Yamna Lubo of Hamnate, I give them today. Tangai Padana state asida oiriba rajnitigi amasung lengak asigi sasan asi state asida issue mayamna thallaba adugumlaba pendraba miyamna pam naraktraba tanja am oirakpana aihak isamak BJP da leiragasu aihak isamak nataba atopa another mi tariat amasu ai isa gonana nipan hauji BJP da intending oina mai gi wakhalonda Sangshili campaign taunari hairiba sida akoi nipan gi manungda wakhalon mana bataru akoi isa communicate taunaraga jointly ngasidagi 18 October da press ki khuthangda akoi taruk ma okay taruk mak sidagi amada pinagadi madu support tona ba adu gadi amana phangasu lakina support ba lakina phangasu mana support ba bani wakhalon nam phajaba wakhaloni laki matang sum laksaning si oisi mikhal thingna bi ke na khanbi si tasing nam lilung praja gi pen dam mayam khol lengani pen dam mayam da samga ke bi wakhalon soi dongani lilung praja gi pen dam mayam sing asi bawdal laki ahmat lak pi kanda laki nang na nahasu oi nang masi mikhal ji thingna kanda lilung ken na sumba mai kaida afaba lambi da chok lambi da one of the model constituency mu when the Yade and on the Punaba Habira Kiba with their problems, say, Kari problem de Laki the Kangan be played. Marwena, I give 30 Lilong Assembly constituency gi Prajabiamna Aina I have Ishamakta, Hariba, Miamgi, Pendaba, Marwena, Lilong da Chaiteng Pangliblasi economy. Number 2 youth singsi Mangshilakpa. Number 3, Lilongda, Mamang Taktaki development Purakpa, Asinatana, Hauji Matamasida, Atanguchana ba development, you Usalaktaba, Aduga, Kogi, Mioi by she, Kendra Sida, Mamang Taki, Mioiga, Tangi, Mishinga, Koi Kendra, and Sahi Kudingi, population Yam Kalakba, Aduna Botargi, Mishing Amasung population, si Yamna Wankalakba Maram Oraga, Ladiba Mihuchingna, Chapsana. Lilongda is a IC legislative ceremony. I get Tautazi, I get Housi, Sini, I am Matama Damzana, I can the Sigi, I am a Piamoina, I am a Pamoina, I na see Matama Damzana top him to in timely Matamatam with Tabukto. I look at problem to Iba, social, not individual, social, Aduki the issue, Suguma Mayam Sing, Tangai Padana, Lilong A Sigi Miamna, I have one da, Zapsana. ꯑꯩꯈꯣꯏꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯩꯍꯥꯛ ꯏꯁꯥꯃꯛꯁꯨ ꯍꯧꯈꯤꯕ ꯑꯩꯈꯣꯏ ꯐꯥꯗꯔꯅ NCPꯗ ꯂꯦꯞꯈꯤꯕꯅꯤ ꯑꯗꯨꯕꯨ 2014ꯒꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 3ꯗ ꯚꯥꯔꯠꯇ ꯖꯅꯇꯥ ꯄꯥꯔꯇꯤ ꯖꯣꯏꯟ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯝꯕ ꯄꯦꯟꯗꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯤꯡꯗꯨꯅ ꯆꯞ ꯆꯥꯅ ꯃꯁꯤ ꯖꯣꯏꯟ ꯇꯧꯕ ꯃꯇꯝꯗ ꯃꯇꯝ ꯆꯥꯏ ꯃꯁꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠꯀꯤ ꯔꯥꯖꯅꯤꯇꯤꯒꯤ ꯇ꯭ꯔꯦꯟꯁꯤꯗ ꯃꯔꯨꯑꯣꯏꯅ matam amada state asi regional na palam labasu hausikmak state asida chapchana congress ka competition piba matamda alaki yam sing hajra kanda praja miyamna akoi laki amatta akoi approach to biose nang chongtho nang na akoi asani ka habuse mi kyam yam hosi pawda
ayamba masi kendragi lairiba voters sing amasung family aina ai isagi yumda lakba then amana aina field da apunba polling kuntraga mapana sida aina personal visit maximum dauma tamda aina lairiba field gi amasung polling wise da lairiba miyam si aina matam sangna koi halak takdagi loina rakba miyam sing aina chatpa matamda almost I welcome dawi aduga makoina ai oiragadi BJP tige si nang oiragadi phagani haibagi wakhalwan adumba voice se madugi wakhalwan adumba voice mayam sing du ubada agi chap positive kari amani haiduna aina decision ji okay yam ngai madagi hana father gulen pa dagi ipusu political background da simne sor manina prajam yam nak sakhang bagi khudong cham phangi habni plus mayam du chatpa khotpa board khomba chapada hena interaction gi tanza du yam lei habni matang da khangjan ningsi lilong kendra se kogi muslim gi kendra mo oibni na every council of minister da yamna toina dum minister se phangba kendra ma oiduna lai adugudi kendra si sena kanda am chawkhotpa kendra ma di oibum thokpran di khale makhoina ngasi bawda chawkhotpa kogi long kendra muslim gi oiba lilong kendra se chawkhot halan dream ram se factor ani hum khatang habi kari gi damta chawkhot lam dab masi gi factor si maruaina chawkhat han ba haiba si lairiba mihut aduna tangai phadana attention changlagadi tauge haina wakhal chap chana tauragadi loinana darkar lairiba pumba thabuk oina onthokpa matamda tauba yai adubo hairiba lilong kendra sida mihut oikibasi maruaina akhoi pugi matamda tamama matam yamna sangkre mathang makha tarakpada laikidriba uncle md helalondin hana minister obiram laba amasung mathangda aigi pokpiba father 2000 da telaba matam khara minister obirami loinana aigi md alauddin amasung aigi mamu dr maniruddin sheikh congress ta tama makarami masi matam duda laugodoba chawkhot thorang amasung development mayam sing du tanja chadaba haigadra masi aina hunbasu yadaba dawsi icha chana daba adu wakhal du chap chana attention piragadi tawba yai haibagi masida in example lam piningi maruaina in the year 2002 lilong da hojik ITI ama run tawdana laire haiba ITI si matamduda agi father na gi matamda lakbani manipur bombagi ITI manga lai madugi manungda especially lilong si minorities kine na ITI si matamduda laire adubo jat haino foundation stone ta hode adubo haiba 2002 sida haiba ITI si matamduda agi mamu dr maniruddin si congress government gi manungda matamduda education minister oi mahakna haiba ITI si lilong gi posak adu matamdu gi laikidrba tamaidagi mihut oibiba jet mangai bongna labor gi minister oiba matamda mana haiba ITI si tamaidu homki okay homki means ngasai kaka su yaure adagi father su yaure tai su mayam yaure laki matang laksani posi lilong kendra se chawkhot lamri se including family members sauna koi praja se nam thak tro mena traga praja gi thajaba mangal mena lower man traga people to people contact si praja si ekoi gi line the voice of the people is the voice of the god adaga ai si praja miyam dugi mihut ni thobu nai ne se kawgi mami ma taba ubra masi maruaina ai view dadi masi kawba kawdaba haibasi lairiba mihuttugi makha pole chapjana aigi duty si changchan bataragadi masi kawpham dokte madu haiba aigi idausi chapjana ai leibak sigi kendra sigi ai mapa moina chapjana ai full attention changduna tawbataragadi masi kawpham dokte adubu haiba period asida matau karamna haiba initiative sing si laudabanu haibasi maruaina masida aina chaitheng ama ani aina uba philgi voice haibadi lairiba mihut aduda akoi lilong AC manungdagi lairiba border sing sigi marakta workers khara masi gi hairiba lilong kendra gi workers khara na lairiba legislature sing ji makoi control tawbagi system ama tam si yamna mangan bagi system ama ina sam uba pange maduna hairiba chawkhat khungtang ta hogudaba sem ja hogudaba mayam sing ji khara disturbance pibadagi tangai phadana khara thokpagi amagi part ama su yauri aduga chapchana lai riba ai isasina chapchana tawrage haiba taragadi aigi prajaga naknaba aina ngasi lai riba kendra gi hauji maksam na haida khoi thong khara
लीलोंग लाइरिबा मरुइना ओके इसकी मतंग लाक्सगे अखोई लकी अमना कार गदी कई की तौगनी करम वखलों द करी करी पाइखल के दो हंसगे दो मसी मांगोना ब्रेक की मांगोना अमुक खंजनिंग बसी अखोई प्रजा मैम की मुहनी हाई बिखरे मिनिस्टर मैम सु उबिरखरे हाई मैम अखोगी केंद्र रिप्रेजेंट तौबा अदो मतम दु फन लई तौंग अदु हाई फैक्टर खरदी दुम लेरगसु असुयाम सांगबो मतम से फन लई तबंग तदी ओइरो अदुगा विदिन 5 years time दा अखोगी केंद्र अम लंगहन बाइसी तसेंगना कांदा यामना अरुब थबक तिनते 5 years सर्विस यामना सांगबो मतमनी अदुरगदी तसेंगना हौकिबा लिलोंग एसी रिप्रेजेंट तौकिबा मिहुसिंगसे तसेंगना प्रजागी दे खंदे मासागी ओइजबा तान की पावर स्टेटस फेम मदुक ना अखोगी मांगोई नरगा सखिबा ना अयाम ओइबगिदा ngasi लिलोंग केंद्र सोतरिस मधु बक्सो हाइबे यारोय आइना लास्ट 2 decade सिदा आइना थांग्रिबा लाइखिदबा अंकल हेलालुद्दीन अमसोंग आइगी फादर अमसोंग मामू डॉक्टर हाइरिबा पेरियड असि लास्ट 2 decade सिदा चल्ली अदुबो तांगक नाइना हाइरिबा अंकल लाइखिदबा हेलालुद्दीन की पेरियड तसु लिलोंगदा मा अटेंशन कन चंगलमी तबतबु लास्ट माना इन द ईयर 2007 गी माना मिखल माइ पाकबा पेरियड सिददी चप चप ताम सिददी मांगना डेवलपमेंट जी पुपुरकबा उबंगम खिते मसिनसु चैथिंग अमा ओइखिबा लास्ट टाइम से अदुदी होजिक नसिगी टाइम सिदी फजरिबा हौजिक लाइरिबा प्रेजेंट मिनिस्टर से माकी ताम सिसु लिलोंगदा मांगना चंगलिबा मियेंग असि मियामना चपचाना पेनदे मरुइना हौजिक पेनदबगी पोसा अनि खक लेरे सिगी फैक्टर्स दरे भोट खोम देसे ममदी हानगी हेजुदी याम कन सोइबा नते हबी वखलोन मा लकीन फुंगदोपी अदुदी सोइ पोसे हौजिकी ताम अनि खक्सी ओइदेरा मैक्सिमम दे मसी ओइबे याय ओके याम नुगाजे मतंग स्वाइदा अखोगी ब्रेक मन लोनबगी तंजा लौजगे अखोइ थुन हंजरके इंपैक्ट टीवी गी एस्पायरिंग कैंडिडेट मियंग तादम लेबी Beneath 100 meters from the Earth's surface, naturally filtered through saline stones, pure, clean, and healthy water. World-class interventional cardiology at Sky Hospital, performing non-operative closure of hole in heart and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation, coronary angioplasty requirement and other procedures like pacemaker, ICD, CRT, combo angiogram are also available. Hurry for advance booking to avoid disappointment. Free charge for BPL families. Angels Coaching Center, Uripok Polem Laikai Imphal. Admission starts for Class 10 Revision and Class 1 to 10 Foundation. Our achievements: 11 position holders in 2013, 2014 and 2015, 20 position holders in 2016 including first positioner. There is an unparalleled coaching center in Manipur. I see success in Angel Coaching Yarnder Badi, Sumla Mamla, I see success in Sumla Mamla, I Pauzen Zaba North East India Development Party asi iramda Manipur gi chakha thorangi damakta hiram khudingda kathokpaga loinana apunbagi pangal ama sagaliba political party amani NEIDP na lisani tara tarita pangthoka doriba taramanthoi suba Manipur Legislative Assembly mikhalda party asigi namakta miyagi mahut sinduna leibaki thodang lobina bagi damakta tampaki constituency nifu makta mirep oibiningba madik charabam di leibaki chana kanglon gi oina akaiba leiti habi khudam leibiba masa masa gi constituency da miyangi support fanglaba miyoisina paujada pizari arepa apamba leibiba sina isagi biodata makada pizari ba sari yohan birakna khanganzari ba North East India Development Party Sagolbantera Lakrakmambeka Imphal West. Admissions open. Temple of Learning School gi admission hauzare loinana school lasina chahi tarama pung farak pagi harau tayama phongdok paga iroinana satra satri singna ming chanbada khudong chaba kayam pizari khudong chaba sing asi akaknaba sit khara khakini thuna ming chanbiyu khudong chaba sing si manghan biganu akupa marol gidamak Temple of Learning Kanchipurda contact tobiyu. Housing Manipur ke ayam school sing exam sing loina khrabani na adong ge ichai su sing dikari khona biri lamdam asi ke horok leba ngang sing ge damakta Manipur ta ahan ba oina khongnang academy chingmai rong na sinduna lagliba December 15 dagi kunmathoi fawba mega winter camp ama masi complex kherau da pangthok lagani adong yangang sing internal quality ama di skill sing be expose to bangam na basinjari ba akhan na winter camp asi da soidna saru yahan biu camp asi da day camp ama di overnight camp haiduna package anisu thamjari so hurry contact now.
break ki matungda aspiring candidate miyang tabriba punangpu amuka hana tram oxiri akhoi ngasi thengnajariba amasung najariba aspiring candidate asi 30 lilong assembly constituency da BJP ki ticket mikhal thenagari hena thobi reiba laikhidraba ahal Muhammad Ali Modin Manipur ki chief minister oibiramba adugi masunupa Muhammad Lucky Ahmad makata nam khangjeningisi hojik paibiriba akogi Muhammad Nasir amasung mamangi kano duna paibiramba representative tugi thawong singsi kendra sta yengbiramba miyeng singsin nungai ti sokot khongthang da yamna sotare habani ado hojik prajana yaba alternative change malak paisa madudagi di hena phagatpa madudagi di hena sokotpa asa laiba praja gi dangta khanba dumba miyo egdin sokot thorang pro miyo theli hojik lilong kendra gi akogi miyo singe BJP ticket lepaga ai karage pinabiyo ha matamza praja miyam sida aina karaga di aina MLO gadi si togani ha na singbase kari no tobi ge khanbiriba thambini ge wofum se si aina hariba sangcheliba rajniti gi khongchet asida aina karigumba mihut oiba taragadi maru aina lilongda education sector sema number 1 da number 2 maru aina akhoi thabuk phangdaba naha sing masi hौजी mak lilongda yamna naha mangchilakpagi youth singse maru aina masi matam gi aina government gi job natrabasu koigi with center gi sponsor scheme aduga samhaida skill development or culture da thabuk aina onthokpa loinana lilong asi sapchaba economy si matau karamna lilongda lairiba constituency gi miwi singse phagat hangani habasi masi maru aina masida ai attention changani maramdi haiba economy si pharakanda family da problem tho iba mayam sing amasung maruina hauji aina education da miyeng jangani haiba point ama yaujakri si tangai phadana lilong da lairiba family khuding mak schooling tawba matam da maruina hauji satra sing si ayambar private institution sing da loina maximum tamne aduga sarkar gi government school sing da di akhoi yamna likna tamba aduga haiba government gi school sing asi tolop ti yam chauna phangba duga private ki institution dana tolop yamna phangdaba duga system chumba duna miyamna lilongda private institution da whole maximum family khudimak na miyeng jangliba si masi chapchana ai convert tawraga haiba government gi institution aduda chapchaba miyeng janglaga maruaina maduda jang thengnariba imungduda maruaina thengnariba school ama sahi ama tamba matamda changliba madugi expenditure mayam singdu akhoi muslim community da di ayamba family members sing si yambanina madugi purak na hot na bada magi income do marang kaina laitable problem si amna thokpa yawi skill development economy education makhadi makha development si maruaina lilongda tourist center masima ai miyeng sangani aduga lilong sida maruaina hauji akhoi agriculture land se hojik double cropping si atopa akoina system si samna harada akhoi gi lilong da lairiba lawkon amasing inkhon mayam sing ji drainage whole lilong e si drainage si maram chana chapchana phala ganda akhoi gi lam ahang ba mayam sing si akoina law ugraba matungda matam gi atopa item sing atopa state sing da unaraga product mayam puthokpa mayam sing si masigi miyeng da sai full time sanction gani okay yam nungai jai some certain changes kradi porkani habi wakhlon amadi thambiriba yamna nungai jai adu lucky tasina kanda koi BJP digi kogi vote sikadna MLA amu oiren lorsi yana amada madugi sense sam lak pirkani adu mayam common oina sum khanjaba matamda aikogi muslim isin naw singsi aikogi nisada ga su yu gumba di natraga su aikogi hek manam namdaba number 4 gumba guli gumba hek saba dai pochai huran gumba kari gumba gi mayam khak lai masi muslim khudimuk tawi habadi nate adu khara khaktuna miyoi khujo khara khaktuna hekta manghanba sak sagring amana aikogi pulap mangthu habagi film ongkutale aduga gari simang di longda sangu police sang bangamdaba mi topa sang bangamdaba sungoi mayam khak laiba adu anjuman kain thole anjuman mateng pangbidana adagi anti drug association di longa hu tholokna yam kana budi hotna biri adu masigi image once and for all kohan ga di longsi khogi kanone hafni sumbagi mayam jikki naripsi amanung daga sangbangam de habi wakhlom lere taseng namak akogi lucky ahmad naga MLA odra minister amaga oire khalagadi masigi image si hongdong no honda kai budur role lobigani clean image of muslim in Manipur ai masi full time ai ye life se chapchana maside attention changani aduga lilong da mamang takta lilong hairaga miyamna state asida natraga national gi thakta lilong haina uraga di lairiba matam de gi rajniti gi thausil
ꯑꯗꯨꯒꯤ ꯁꯛ ꯇꯝꯗꯕꯨ ꯎꯔꯒ ꯀꯥꯎꯟ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯂꯥꯁ 2 decades ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄꯟꯖꯈ꯭ꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯃꯤ ꯇꯥꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯀꯨꯞꯅ ꯑꯣꯕꯖꯔꯕꯦꯁꯟ ꯑꯃ ꯂꯧꯕ ꯆꯪꯉꯤ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯣꯕꯖꯔꯕꯦꯁꯟ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯊꯣꯛꯍꯜꯂꯤꯕ ꯃꯌꯥꯝꯁꯤꯡꯗꯨ ꯗꯤꯇꯦꯛ ꯇꯧꯔꯒ ꯊꯣꯛꯂꯛꯏꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯔꯨꯠ ꯀꯣꯁꯁꯤ ꯊꯤꯔꯒ ꯑꯩꯈꯣꯏ ꯀꯔꯦꯛꯁꯟ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯃꯗꯨꯒꯤ ꯃꯦꯖꯔꯗꯨ ꯗꯔꯀꯥꯔ ꯂꯩ ꯃꯗꯨ ꯇꯉꯥꯏ ꯐꯗꯅ ꯑꯩ ꯐꯨꯜ ꯇꯥꯏꯝ ꯃꯦꯛꯁꯤꯃꯝ ꯂꯧꯔꯒ ꯆꯞ ꯆꯥꯕ ꯂꯤꯂꯣꯡ ꯑꯁꯤꯗ ꯍꯥꯟꯅꯒꯤ ꯏꯃꯦꯖꯇꯣ ꯂꯤꯂꯣꯡ ꯍꯥꯏꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯀꯤꯅꯔꯤꯕ ꯐꯠꯇꯕ ꯂꯤꯂꯣꯡ ꯑꯃ ꯇ꯭ꯔꯤꯠ ꯇꯧꯔꯤꯕꯗꯣ ꯆꯞ ꯆꯥꯅ ꯃꯦꯛꯁꯤꯃꯝ ꯃꯥꯡꯍꯜꯂꯒ ꯂꯤꯂꯣꯡꯗ ꯁꯤꯒꯨꯝꯕ ꯂꯤꯗꯔ ꯑꯃ ꯁꯤꯒꯨꯝꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯑꯃ ꯂꯤꯂꯣꯡꯕꯨ ꯑꯁꯤꯒꯨꯝꯅ ꯁꯤꯁꯇꯦꯃꯦꯇꯤꯛ ꯅꯥꯏꯅ ꯀ꯭ꯂꯤꯟ ꯂꯤꯂꯣꯡ ꯗꯦꯟ ꯑꯃꯅ ꯀ꯭ꯂꯤꯟ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯑꯗꯨꯒꯤ ꯁꯤꯌꯔꯗ ꯌꯥꯎꯖꯕꯅꯤ clean dynamic and development lilong ma suksoi suna laki aman ki timing da tanja du phangadi soi no kona bigi hebani yamna nungai je hauji state politics tom da mulak sarge BJP ki legislature am oire minister ope oktebe adubu sarkar sembada yorba lilongi ba phum dana lilongi posak ma yama thambikre karam ba change broken karam ba area da prioritize tawgani karam ba area da henam yeng sangani haba ma yama thambikre ado hauji state ki thakta la kanda manipur ngasi laiba film housing sta pen badi pen bi ramaro kari the sense bu pame karam ba area da trust bi pam masi maruaina state asida ngasi mak chaitheng economic blockade ki chaitheng tham henchalagle masi tanatana state asida congress government na tam ahum asida lengal lakbu matam da last ki tam asida thokliba ban blockade sugumba social state asigi issue mayam na thalaba state ama oire masi aina karigumba हाइरिबा मिहुत अदु ओइबा तादुना तारगदी आइना चपचाना स्टेट की चेंजेस हाइबसी स्टेट असिदा सु थोइबा अखोइ मसेनगी मरक्ता हाइबदी खोइ कम्युनिटी मुस्लिम मैतै ट्राइबल मसी मरक्ता अखोगी मिसअंडरस्टैंडिंग गैप अमा सांगना खोइ वखलदा दिचिनदा पमलाउ लाउना बादुगा अखोइ यामना नुंगसिनना वखलवन aina haiba matamda amana su sigi wakhalon da nungsina na khoi machen share to minaraga administration sanction bataraga di masi state asida ngasi charang nari bo posak asi lai taba aduga development purakpang ngangani na ai thamjaningi okay akhogi fruit masing makta yamna nungsina na ba close coordination legadi lona sol to gane habane yes madu musam maru posak mane na di logje adubo lucky yam sina kanda akhogi yengba miyeng da lucky su biang gone manipur se development da mapung faraba economy da mapung faraba infrastructure da mapung faraba tourism sector da mapung faraba unemployment ki sector se mapung faraba kamai tabi ila sing the trust area kram hai tare ngasai unemployment problem si constituency khudim loi sop na manipur ki problem biggest problem amni unemployment problem education ki problem development ki problem infrastructure ki problem ado lucky yo indi hai be area sing sta karam ba key area se kai nen khan bi emphasis big the areas asi maroina aina mihut ama kendra dagi oiba taraga su kendra dagi mihut oina thagal aglaga su chapchaba state ki within the state aina state ki manung da laibani na aina kendra khakki ki thabuk tau kani haningai laite habati state kendra su tawani state ki so ai ngamjaba thakta madugi wakhalon vision amasung pamliba tholiba issue mayam amasung lairiba darkar lairakliba matam ga chanaba samna haide in the field of education natraga industrial state chamber oiro koi sira darkar lairakliba mayam singji akhona systematic nai khona in time pusalapa taragadi thokliba problem akoi unemployment gi kangu hai problem asi so akoi solve tawang ngani then amana education da maroina hojik manipur university sina akoi gi yamna top oina akoi gi state sigi oina di wakal akoi chada thamjari amasung state asida su yamna lumna laujaba higher education institution mafam amani aduga matam sida technology darkar lakhre adubo tangai phadana national ki trail da world competition ki trend da mahai masingi hojik atopa country da natraga atopa state da chatnariba khoi da samna harabda khoina angang sing hojik schooling chatpa matam da beg ya lang chali atopa country da di khoi gi technology lom do oina ayam apply tawba matam asi matang sana khoi mafam madam jana darkar lairabadi khoina center khakta da khoina wakhan makhoina direction tawrap du ngai dan khoina karigo bo khal khoina uba khangba adugi knowledge tu kadawra di khoina chapchaba project semaga system na makhoida in time damaga khoi thabuk onthongna na ba aduga miyam da adugi thabuk tawram sing adu sanction gani okay lucky makha tanam khangjing si co convener
human rights cell BJP Manipur Pradesh ni matang silak saningi post Manipur asfa yamna kuin thamjaling si bawda sai tra manga hena tra tu kena sra hela bas hamilana tan badabi mai pakide Manipur da fake encounter gi case 1528 Supreme Court na acknowledge tawdana madubu tigat pa horu habi of mayam kalare Manipur human right harga kogi lalhoban harun ngakti ona sukhanai masina taba human right violations se yamdi lei human right violations se tasing namak minister mo oiraba natraga laingak si yawren khalaba human right violations se kadai bhawda respect to gone kadai bhawda human right violation to bosi matate action lokal kan masi tholiba problem issue mayam sing aduda chapchana involve tawrokliba masigi matang sida aina lairiba human rights ki magi chatna kanglo public na tawraiba horokliba posak ado adugi matang da chapchaba matang jaba amasung aina masi kupna observation lauraga lairiba systematic to dai chapchana ado no sanction gani haibadi aramba mi do human right violator do chapchana ado adum punishment adum pegani okay yam nungai je lucky amu khangjaning si hoi Manipur da mayam ko BJP si kogi Muslim gidi yamna sana da party ni kai masi yam communal na party ni hai especially Muslim gidi yam sana da Hindu ta da base of party ni hai adubu masi kogi landslide majority 2014 da kogi ka ki da nauji Modi na led to government si laire hauji Mukhtar Abbas nak pilari sana Hussein Lairami, Adagi, Manipur governor, Obiriba, Nasma Heptula, BJP, the Yaudan minister, Obiribu Actani. Adabu still, Hozikti, Congressional Atopa party, Mamna, BJP is a communal party in Adomakadi. Ado Muslim Yamna Saiba, propaganda of the Amkan senior port on the BJP in Manipur, how was another Muslim anti Muslim party in Hai, Ado Muslim Mamadi or BJP, the Sumle Pire, board commandant, Sada, Kudung Sada, Tingaman recommended. Masi, Aina Kendra. Satpa matam amsong ki kendra gi wang mada koi gi community gi marakta sometimes thengna bayawi boys phang bayawi madubo aina matang sida aingon da mak isa da direct hairak bayawi matang da ai adum magi ofam du kari no ai samna de analyze mai ai man haira iba bombay ta selli aduga aina area khara am mangon da mak thami ai mangon da su hairiba mioi da thamni nang apam du kari no ai detail hayo aina ai su ai am haige nang gi da ai loin ta ge nang na pame ba vision do nang na madugi matang da hairib do karai bo khangabana ina ai mangon da ai na ma ngonda aina question tawi tawba matam da aina sauna bagi nate masi nang chapchan hayo samna hairab da khoi Gujarat nadraga ne UP sam palaga si enai masi maru aina masi gi bosa ga si khoi gi dharma da hairaga de khoi maulana tamba sumba mioi singchina kara makoi gi wakhalon do aina masana khucheng gi oiba adumba individual expression oina adumana miyam si do ona taina na ba masi rajniti ni ado congressu matam chana rajniti matam tentana kali habininge si BJP si communal party obra oidabra masi communal oide sabjaba masi magi ideology amasung positive secularism si masi gi miyeng sita ai samak BJP da yawba si lairiba train asida then ai BJP gi manifesto da lairiba magi ideology yamna fazaba masi akoina changchandabdagi misunderstanding ne aina hai okay yam phaje wakhlon ba concept amna clear one sangbi sumali laki makhata nam khangjaning si akoi Manipur se ban blockade ki khoi gi tasingna malem da harga de masi event amugro ma de khoi gold medal dum lobu ya ba state mani na dum ai thamjaningi ado jikse ban blockade to mutam da khoi high court ki ruling ne supreme court ki ruling ne even then akoi handak tasu UNC gi economic blockade to da Manipur government se am thengna akoi act tore adubu in case sarkar ya yaure khalasi simbak situation condition amohna thengna ren khalasi modu cabinet mi form kan isa su cabinet minister ama natraga stakeholder maru mi samo na yauren khalo modu do mayamna smasi ban blockade si dum tawsa sunu masi irang tholokani do kholakani dona baza sum wahan bagi thabuk se sum ya bigidra akoi atopana yadena voice ka se asum bagi to voice lawbagi thona do lebigidra ai madu asigi matang sida masi ngasi mak haiba chaitheng achi ai isa ta natana state asigi miyam bom su phangli masi aigi apamba di masi chapchana hariba adugi wakhalon da changsaloi chapchana lairiba akhoi manungi marakta state ki marakta akhoi masi laiminariba ima amatagi masani haiduna akhoi community tongalaga so akhoi laiminabani masi anyhow akhoina solution thiba tai matau karamna thigani haibatu amana haibada ama haibada yadrasu amana haiba yab soidan laigani aduga akhoi masen gi adumba gari du phawdok naraga solution semaga solution thingida state segi measure du lawbani laki
ꯑꯩꯈꯣꯏꯒꯤꯗꯤ ꯁꯣꯂꯨꯁꯟ ꯊꯤꯔꯤꯉꯩꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯋꯥꯕꯗꯨꯗꯤ ꯀꯥꯎꯅꯕꯒꯤ ꯃꯑꯣꯡ ꯇꯧꯋꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯋꯥꯕꯁꯤ ꯀꯣꯛꯅꯕ ꯇꯧꯅ ꯕꯣꯠ ꯁꯥꯏꯠꯇ ꯑꯗꯨꯝ ꯍꯣꯠꯅꯕꯗꯤ ꯀꯔꯤ ꯀꯥꯏ ꯀꯥꯏꯗꯦ ꯃꯁꯤ ꯑꯅꯤꯃꯛ ꯑꯗꯨꯝ ꯃꯔꯝꯗꯤ ꯁꯣꯂꯨꯁꯟ ꯊꯤꯔꯤꯅ ꯁꯣꯂꯨꯁꯟꯗꯤ ꯑꯗꯨꯝ ꯄꯨꯔꯛꯇ꯭ꯔꯕ ꯁꯣꯝꯗꯗꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯤ ꯁꯣꯝꯗ ꯉꯧꯗꯅ ꯁꯤꯗꯧꯔꯦꯕ ꯑꯗꯨꯒꯗꯤ ꯄ꯭ꯔꯖꯥꯒꯤ ꯄꯤꯄꯜꯁ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚꯅꯤ ꯍꯥꯏꯕꯗꯨꯅ ꯃꯥꯒꯤ ꯕꯦꯁꯤꯛ ꯅꯤꯠꯇꯨꯗꯤ ꯄꯤꯐꯝ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥ ꯊꯣꯛꯑꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯪꯖꯅꯤꯡꯉꯤꯁꯤꯂꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ 2017ꯒꯤ ꯃꯤꯈꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯂꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯚꯣꯇꯔꯁ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯃꯤꯈꯜꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯕꯤꯅꯤꯡꯕ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯌꯨ ꯑꯩꯅ ꯂꯥꯛꯂꯤꯕ 2017ꯒꯤ ꯃꯤꯈꯜ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯆꯩꯊꯦꯡ ꯐꯪꯂꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯕ ꯑꯗꯨꯒ ꯀꯪꯒ꯭ꯔꯦꯁ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯟ ꯑꯁꯤ ꯁꯣꯏꯔꯕ ꯃꯤꯁꯒꯚꯔꯅꯦꯟꯁ ꯑꯣꯏꯔꯕ ꯃꯁꯤ ꯇꯉꯥꯏꯐꯗꯅ 2000 ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯅꯦꯁꯅꯦꯜꯒꯤ ꯆꯦꯟꯖꯦꯁ ꯑꯁꯤꯗ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯃꯁꯤ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯀꯦꯟꯗ꯭ꯔ ꯑꯩꯒꯤ ꯂꯤꯂꯣꯡ ꯑꯦꯁꯦꯝꯕ꯭ꯂꯤꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯅꯗꯔ 59ꯁꯨ ꯂꯩꯔꯤꯕ ꯄꯥꯕ꯭ꯂꯤꯛꯁꯤꯡꯗ ꯍꯥꯏꯔꯤꯕ ꯃꯤꯈꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯥꯟꯖꯥ ꯆꯥꯕ ꯃꯇꯥꯡ ꯃꯇꯝ ꯆꯥꯕ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯑꯩꯈꯣꯏ ꯋꯥꯈꯜ ꯑꯐꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯐꯕ ꯃꯅꯤꯄꯨꯔ ꯑꯃ ꯀ꯭ꯂꯤꯟ ꯃꯅꯤꯄꯨꯔ ꯑꯃ ꯑꯐꯕ ꯁꯥꯁꯟ ꯑꯃ ꯗꯤꯕꯦꯂꯞꯃꯦꯟ ꯇꯧꯔꯛꯅꯅꯕ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯋꯥꯈꯜ ꯊꯝꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯂꯥꯁ ꯑꯣꯏꯅ BJPꯗ ꯚꯣꯠ ꯄꯤꯃꯤꯟꯅꯔꯒ ꯃꯅꯤꯄꯨꯔꯗ BJPꯒꯤ ꯂꯩꯉꯥꯛ ꯂꯩꯕ ꯁꯥꯁꯟ ꯑꯃ ꯊꯝꯂꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩ ꯊꯝꯖꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯂꯛꯀꯤ ꯑꯍꯃꯗꯅ ꯍꯥꯏꯔꯤꯁꯤ BJPꯗ ꯚꯣꯠ ꯄꯤꯅꯕꯤꯌꯨ BJPꯗ ꯚꯣꯠ ꯂꯦꯞꯀꯗꯧꯔꯤꯕ ꯂꯛꯀꯤ ꯑꯍꯃꯗꯇꯁꯨ ꯚꯣꯠ ꯄꯤꯅꯕꯤꯌꯨ ꯑꯐꯕ ꯁꯥꯁꯟ ꯌꯥꯝꯅ ꯃꯔꯥ ꯁꯦꯠꯄ ꯀ꯭ꯂꯤꯟ ꯑꯟꯀꯔꯞꯇꯦꯠ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯂꯩꯕ ꯆꯥꯎꯈꯠꯄ ꯑꯗꯨꯝꯂꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯄꯨꯔꯛꯄꯗ ꯃꯌꯥꯝ ꯚꯣꯠꯇꯨ BJPꯗ ꯄꯤꯅꯕꯤꯌꯨ ꯍꯥꯏꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯒꯤ ꯑꯦꯁꯄꯥꯏꯔꯤꯡ ꯀꯦꯟꯗꯤꯗꯦꯠꯀꯤ ꯊꯧꯔꯝꯁꯤꯗ ꯃꯣꯍꯃꯗ ꯂꯛꯀꯤ ꯑꯍꯃꯗ 30 ꯂꯤꯂꯣꯡ SC ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗꯒꯤ BJPꯒꯤ ꯑꯦꯁꯄꯥꯏꯔꯤꯡ ꯀꯦꯟꯗꯤꯗꯦꯠ ꯂꯥꯛꯄꯤꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯁꯨꯡ ꯃꯥꯒꯤ ꯀꯣꯟꯁꯦꯞ ꯑꯣꯐ ꯄꯣꯂꯤꯇꯤꯛꯁ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯀꯔꯝꯕ ꯃꯅꯤꯄꯨꯔ ꯑꯣꯏꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯊꯝꯕꯤꯈꯤꯕꯒꯤꯗꯃꯛ ꯂꯛꯀꯤ ꯑꯍꯃꯗꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆ ꯐꯣꯡꯗꯣꯛꯆꯔꯤ ngasi thorom maru aina aspiring candidate ki ngasi Lucky Ahmad ka unabiriba masigi program asi matangda Lucky Ahmad ki wakhalon asta pining ba suggestion comment amasung feedback na singbado Impact TV gi email ID number impacttvnews@gmail.com natraga Facebook page www.facebook.com/impacttvmanipur da comment amasung feedback review ba yakani loina na Impact TV aspiring candidate YouTube ta sangaga hairiba ngasi tanza sida uba phangdragasu lakadaba matam amada khudongsa matam da hairiba YouTube ki kenosi sangakanda maki wakhal maki concept amasung mana ningiba punam ato yengbagi tanza lobiyo haiba wafum si thamjabaga loina mathangi edition aspiring candidate phawi onadi mijang tabibu punam tagi kanwa thangi sei